अहानबदा मरोइबा पाउ कनागुम्बना किहन खंगलकपा लेरगदि मनाक नकपा पुलिस स्टेशन सिंगदा खुदकता वाकलकनबा मणिपुर लेंगाकना खंगहलकले मियामदगी नमदुना सेनखाई थुमखाई सथाबा किहन खंगनबना सिंगबा मते यारोय हाइना चीफ सेक्रेटरीना फोंदोखरे गवर्नर ने सकनारबा मियोय हुंफुगा मापनदा मणिपुर स्टेट कला अकादमी अवार्ड खुसनखरे इंडो म्यांमार की ngमखे संबल कक्थलमले हारे स्कूल यूनिफॉर्म दे इयों फी सिसननबा वारेप लौखरे नपसागी सेंग येनबदा मिजेंग संगबिनबा माइकेल लमजा फंगना तक्सिनखरे हारे IGP सिंगमयुमदा हंजिल हननबा बिमोल अकोइजमना तक्सिनखरे उषा इंटरनेशनल ना सपोर्ट तौदुना यूबी लाकपी स्पोर्ट्स फेस्टिवल पांथोखरे IDP माइरोय अमा बेन थोंबदा लैखिद्रे हारे पुतिन बिल गेट्स तगी हेन इना खुले हाबा वाफम फोंदोरे सदानंद संगाई फेस्टिवल दे से सकलुबगी सही अनि अथिंबा थमखरे अमिकी धनंजय फिल्म फोरम की पुलेसोर सुरजकांत नुमित 8 निगी मनुदा पाव फौरकदबनी हाइना PWG ना फोंदोखरे मोदीना प्रोटोकॉल थुगाइदुना रशियन प्रेसिडेंट पुतिन ओख्रे अमदी लुहोंगी सही सुद्रिबा नुपा नुपी पुन्ना लेमिनबदा अकाइबा लेते हाइन हाईकोर्टना हाइख्रे फ्रॉमजरी वाहोंग रेडियो न पीजब इवनिंग न्यूज़पेपर अपडेट मिडियम ताबिरिबा मदी ताबिरिबा सिंबो पुष्परानी लाइश्रमना तराम नौसरी मरोइबा पाउसिंग सनोक न पीजरी लुप खराना स्टेट असिगी लोंगाकना चलिबा मियोइसिंगदा किहन खांगनबगी थवोंग सथादुना इंगतपगी फिबम काहेननबा होनरकलिबा सिथिंगनबा मणिपुर पुलिसना अखनबा थौरांग लौखतबा हौरे हाइना चीफ सेक्रेटरी डॉक्टर पुनीत कुमार गोयलना थादोरकपा चेरोल अमना फोंदोरकले चेरोल असना हाई कनागुम्बा लनाय मियोइ नत्रगा लुप अमतना स्टेट असिदा पांगथोकलिबा थबक थौरमसिंगदा थिंगबा थंबा अमदि किहन खांगनबगी थवोंग सथाबा यारोय कनागुम्बना कांगलुप मसेल नुक्सी चानना हिमिनरिबा स्टेट असिदा इंग तपा फिबम कायहननबा किहन खांगनबगी थवोंग सथारंबा थोकलबदी लोगी मतुंगिना मतिक साब एक्शन लौखतकनी मिसाम मियामनसु असिगुम्बा मखलगी किहन खांगनबगी थवोंग सथारकपा मतमदा मनाक नकपा पुलिस स्टेशन सिंगदा रिपोर्ट तौगदबनी हाइरे लोन याबा नत्रगा यादबा लुप अमतना नमदुना सेनखाई थुंखाई सथाबा अमसुंग किहन खांगनबगी थवोंग सथाबा यारोय मियांगी पुंशी अमसुंग लन थुम ngak senanabidamak lengakna matik saba thorang lokhanaba sem saduna leire hiram asiga mari lenana home department ki makhade anti extortion cell hangdoktuna toll free number phawba leire ki han khangan ba masung senkhai thumkhai se tharakpada kanagumana toll free number asida paw pirakpada paw pirakliba mioi adugi masak maming aron boina thamgani haire लोन यादब मौद कनागुम्बा खरना सथरकलिबा थबक थवोंगसिंग असि मपुंग फाना थिंगनबा होनबदा मिचम मियामना मपुंग फाना सौगतपा तंगाई फदे स्टेट असिदा तंगदु लैताबा फिबम हंजिल हंदुना चौखत थौरांग क्या पाइखतपा ngamnaba होनबदा मियामना ngamba थाकता मतेंग पांगबियो हाइनसु चेरोल असिदा मखा ताना फोंदोरकले सेरेक्सिदा संगाई फेस्टिवल द सरुक यारुई हाबगी किहन खांगनबगी थवोंग सथरकपगी दमक मणिपुर पुलिसना इम्फाल ईस्ट इम्फाल वेस्ट डिस्ट्रिक्ट लोन थिंख्रबा G5 की मरोइबा मेंबर अहुम फारे हाइरे पुलिस ने थादोरकपा चेरोल अमना हाई लोन थिंख्रबा लालहौलुप सिंगना किहन खांगनबगी थवोंग सथरकपगा मरी लेनना FIR मंगा रजिस्टर तौरे सुमांगला पार्टी सिंग याउना संगाई फेस्टिवल सरुक यारुबा मियोइ सिंगदा किहन खांगनबगी थवोंग चथरकपगा मरी लेनना पुलिस की माइकेदगी मखा ताना इन्वेस्टिगेशन चथदुना सेनरिबा मियोइ सिंग फाननबा थौरांग लौखतपा हौरे पुलिसना थोकिबा चेरोल अमगी मतुंगिना फारे हारिबा G5 की मेंबर सिंग असे इम्फाल ईस्ट डिस्ट्रिक्ट की साबुंखो खुनौ मयाय लेकादगी प्रिपाक प्रोगी कदर वांगखेम मालेमगान बे एलाइस इंगो एलाइस ngaionba chahi 35 lufa asigi kadar su oriba yaripok bisnu nahadagi kaisam singkhai hunba chahi 15 amasung bamon kampu mayalekai hiranpham thongdagi pripagi kadar akoijam universe
Elias Lukoi Sahi Kuntare ni haire. Jawaharlal Nehru Manipur Dance Academy Imphal-da ngasi Manipurgi Governor Ajay Kumar Balana saknaraba miyoi 64 kumja 2012 amasung 2024 ki Manipur State Kala Academy Award khusinakre. Tongan ba art and culture gi lamda singthaninga oiba thodang loriba miyoi singda khusinaki be award singi manungda Manipur State Kala Academy Lifetime Achievement Award Fellowship loinana Dance, Music, Sumang Lila Thangta Travel Culture amadi Literature nuchingbagi award khusinaki. Naha oriba ai basing da su governor ne award piduna pungning thogatki. State asigi art and culture gi lamda singthaninga oiba khudol tambagi damak thoiding jam tombi singda Manipur State Kala Academy Lifetime Achievement Award khusinaki. Thorom asida wangang bada Manipur gi governor Ajay Kumar Balana hai state asigi culture amasung Jagoi isaiga mari leinaba miyoi singda pungning thogat poina kumja 2012 amasung 2024 gi oina Manipur State Kala Academy Award khusinaki bani Ras Lila Lai Harauba Folk Dance amadi sei nomai no chingbada loriba thodang sakhang boine award asi khusinabani ching amasung tamda leiba miyoi singna tongan ba hiram singda masaknai ba thabak toriba si Academy na sakhang bibagi mayek senglaba khudamni kumja 1958 ni thoida lingkhat khiba Manipur State Kala Academy na artist amadi aiba kayada sahi khudingi award asi fellowship piduna pungning thogatuna lakhi pibam na yada badagi sahi ani leblurabasu tongan balamda singthaninga oiba thodang loriba miyoi 64 da ikai khumna bot pani haiki. Indo-Myanmar ngamkhai Sandel district ki manungsanba Sangkol khulgi mayada khaba ngamkhai sambalgi saru khara sakhangdaba singna kakthalam le haire. Border pillar 67 amasung 68 ki marakta khaba sambalgi saru khara kakthalambagi thaudo asi haukiba December 2 gi numidangda thokpani. Hariba mafam adu Molcham police station gi manungsanbada leibani haire. Chawrakna meter 150 dagi chanirom sangba sambal adu Kakthalambaga loinana inthuragasu thamlambani haire. Thawong asi kanana kari maram gidamak satharam libano haiba hojik phawgi oinadi khangba ngamdri. Panbe abadi matam khara gi mamang da Sumore police station na konba border pillar number 77 gi area da khaba ngamkhai sambal gi yot makhong 15 rom kakthalamlaga pukhibagi thawdoksu laikhrabani. State asida illegal immigrants sing sanglak pathingnaba amadi logyoba akanba thabak lokhatnana bagi demand taunari ngai cherak asida ngamkhai sambal mangta hanbagi thawdo asi thokpani masimang natakli badi maike adomda ngamkhai sambal khaba yaningda bakangbo ama leibra natraga na mafam adu fauduna mayai ga drug sing natra khusu khulai sing puthok pusin tawbada khudong sanana ba kanagumba kharana atamnana thaba adu chatharambra haibaki wafam tholakli. State ki economy hengal hanaba masung imai bel ise isal singna sariba yongpi yokhatnana bagi pandamda mahirui luptaru amasung tongan ba stakeholder singa ngarang nungthil Manipur Press Club Imphal da mifam ama pangthoklaba tungda school uniform da yongpi siznanaba warep lomina kre mifam asigi matangda school uniform subcommittee gi convener mayengbam somorjina mahirui luptaru ki mahut silaga paumising da hai Mathang academy session 2023 tagi school uniform manaba fizol asi yariba makai iyongda sajaba phina siznanaba hotnaminaba haiba warep ama laure atopo warep amana hanadagi hauna class 8 tagi hauraga mahairoi nupi singna setliba phanek asi lamdam asigi iyongda sajaba oina soidana setpa hainasu warep laure haide
Pangthokhiba mifum asida all Manipur recognized private school welfare association, private school development council, Thabal Catholic Education Society Manipur Bishnupur district recognized private school association amasung CBSE affiliated school na chingbi musing saruk yaki panbe abdi mahairu luktarung state asida leiba lanai ge amasung laina ki mahaisang singdam hai tamliba mahairu sing iyong gi phina uniform oina na ba khangan kiba laikhrabani Churachandpur district public distribution system gi agent oidiba sing mathau ningthina tawhanana bagi matangda khanaba mityang sangbi hana BJP Manipur Pradesh ki spokesperson Michael Amja Thang Thadona Governor Ajay Kumar Balada iba cherol biduna taksin kre Governor da pisin ki ba cherol asigi matung ina kumja lising ani kunipan gi December phawba PMGAY gi matam sangdok khibaga loinana miyoi amamda tha khuding lemna cheng ki ji manga phangan gadabani hairi Sawombungi relief camp talaiba ngangbam sanathoi apokpa soba ko ba sahi nauribi nupi maja ama yang na tharukpa ben amana Sawombung mayada ngase pung 13 makharam tarakpada thomnambadagi laikhidre atopa amana soktuna laikanari laikhidraba sanathoi class 5 tamliba mahiroini urkhulge sana kaitheldagi lanjelakpani ben adu asokpasing adu hana yenglamdana thauraga chen khi haire Manipur da thokliba sahi ani makhai hensilak laba kanglup ki rang asida internally displaced person oina lairiba sing mayum da thubu matam da hansil hananaba Lok Sabha gi MP Dr Bimol Akko jamna parliamenta lenga ki pukning singsin kre 0 hour ki matam da mahakna maitai lon da amasung English da IDP sing na thengneri bawa basing asigi matang da paudam baga loinana athuba matam da makoi bu mayum da hansil hanba yana na ba lengang na hek ngamba makai hotna bi haina house ki pukning singsin kre Lanzena tuna miyoi lising kya relief camp sing da sangja pham loduna lairibasi awaba phibam amani makhoi bu puksel sengna masung manung mapan phang na ubaya ba thausil ama paikhatuna masagi mayum da halhangada bani marai bakthi raba lanzena ribei sa sing asigi awaba phibam asi laingang na makhoi gi thodang pangtho hogdabadagi thoki bani makhoi bung hak laitana tathi tawina tawbiba lepkadabani haibana chingba wakaching house da thamki Usa International na support tawduna Imphal East District ki Nompok Sanjanbam da leiba Kambong Put Lampak da numit nini ki oiba UB Lakpi Indigenous Sports Festival sing ani kun manga pangthokre UB Lakpi masana si football ga hairap manarabasu nakal amada mioi tare lei ball gi mahutta UB oina sisnabani local sports club amadi leikai mioi singa khusamnaraga sinki bathorom asida mioi chanirom hena saru yakhi chahi asigoina thoi ahen tanabasida SKD na champion oikibaga loinana hainau bog teamna runners up oiki maibam kumal lakpana best performer award phangkibaga loinana best sparring player ki mana phangki fair play award na BRYO team B na phangki official sports partner ama oina Usa International Festival asi yangsinkibaga loinana sanabada sangba masak mathom sing yanthoki hiram asing matangda Usa International gi sports initiative and associations ki head Common Meharana hai matung tarak batansu asiguma thorom kya pangthoknaba honagani haiki Russian President Vladimir Putin na sahi amada fangliba tolop ki senpham $1 lakh ama lising ni phuni haina Kremlin na official oina phongdokre masigi sumathakta Russian President asigi square feet chani pan park sawa apartment gari ahum amasung plot ama lei haire report amagi matung ina Putin gi apunba maral mathum $1 billion chani romni bill browser Kauba Russia da khwadi chawna sell invest toriba company asina US Senate Judiciary Committee da phongdokibagi matung ina kumjali sing ani ahumda Mikhail Khodorkovsky phakraba matungda Putin gi maral mathum lepsin ba hokibani haire
वाफम असिदा चुमलंबा ताराबदी हौजे हौजिक मालेमदा ख्वादिगी इना खुनबा मियोइसिंग मनुंगदा पुतिन सु अमनि लौबा याय माइक्रोसॉफ्ट के बिल गेट्स अल्फाबेट के चीफ एजुकेटिव ऑफिसर लेरी पेस्टगी पुतिना इना खुनबा हेले ऑफिशियल ओइना मसागी मरल मथुम लाउथोखिबा अदुगा सानादबा मोंगदा पुतिना अतांगबा मखलगी घरी शिबा अमसुंग फिरोल सेटपा थेंगनरी यूनाइटेड किंगडम की फॉरेन ऑफिस ना थोकिबा रिपोर्ट अमदा रशियन प्रेसिडेंट लुपा क्रोर लिसिंग तरु हेन पीबा सुपर यूथ लैबगा लोइनना ब्लैक सीदा डॉलर बिलियन अमा हेन चंगना साबा मयुम लै मसिगी सुमथक्ता तोंगान तोंगान मफमदा निंथिना मयुम कया साबगा लोइनना कार एयरक्राफ्ट अमदी हेलीकॉप्टर क्यामरमसु लै हाइरे लांजेनरीबसिंगना अवाबा मायोकनरिगे की चेरक्ता मणिपुर संगाई फेस्टिवल लिसिंग अनि कुनमंगा सरुक यारुबगी दमक सेवन सिस्टर फाउंडेशन की थवाई पुरिबा हमोम सदानंदा सिंह अमदी सनी सिमरेन अनुमित तरेनी की मनुंगदा लुप्ता पाव फाउरकदबनी अमदी एक्टर सिंगर सदानंदबो चही अनि चुपना फिल्म अमदी सैदे यावबा याररोय हाइना कंगलैपा कम्युनिस्ट पार्टी PWGMC यूनिफिकेशन थादोरकपा चेरोल अमना फोंदोखरे लोना थिंख्रबा लुब असिगी पब्लिक रिलेशंस ऑफिसर सिंखैंगान बना खुयेक पिदुना थादोरक पचेरोल अमना हाई कुमजाली सिंगनी कुलुमदोगी मे अहुमदगी कुकी अमदी मैतैगी लान असिदा कंगलैपा कम्युनिस्ट पार्टी पीपल्स वार ग्रुप की अथौबा कया थवाइन पोंथा पीख्रे कया अमना सोइनाइदुना हिंगली येकनाबगी मखुत्ता ताकिदुना कैसुम संगदा अवाबा खांगलिबा कया अमसु लैरी लाल असिना मरम ओरगा मयुम मकै लंथुम मांगखिबदगी रिलीफ कैंपता मियोय कया अवाबा खांगली चैरक असिदा तोंगान तोंगान बा इंडिया लेंगा की पॉलिसी चथदुना अखोय मसेल अमगा खना हनना बलालों कया चथरकली तानफम असिदा सिविल सोसाइटी ऑर्गेनाइजेशन खरना हराव कुमै सिल्ली खरा अमना रैली जनरल स्ट्राइक धरना तौदुना तोंगान तोंगान बा इशू सागतहली थवंग असिना मैतै सिंग निंगजेन मानदबदु उथोकहले थवोंग सिंग असिदा तुमिना लैथोकपा ngamlaktabadagi lupna maitei ekhoi identity culture amadi integrity ngakuna lakli apunmagi saktam kahanaba mongda satharakli bathabak thoram khudingmak lupna haksina lawi handak pangthokiba sangai festival da tahaidaba uhaidaba thabak thoram kaya pangthokibagi damakta leibak miyam khangna festival asibu sinbada senari basingi mathakta KCP PWG ga punna sadminari ba lupsingi maikedigi अथिंग थमले मियाम की अपाम की मायक लेपखिबगी दमक सेवन सिस्टर फाउंडेशन की थवाई पुरी हमोम सदानंदा सिंह सनी सिमरेफ नुमित तरेनी की मनुंग पाव फाउरकदबनी अदुबु सैसकपा सदानंदी ओइनदी फिल्म अमसुंग इसैगा मरी लेनबसिंग सही अनि चुपना अथिंग थमले चेरोल असिना हाई अपुनबा मतम इसै कांगलुप अमिकी मखादा लैबा सैसकपा सैसकपी सिंह अमदी फिल्म फोरम मणिपुर की फेस्टिवल असिदा सरुक यारुब एक्टर एक्ट्रेस सिंह लुपका वखल तामिनद्रिबा फाव फिल्म कुंबा फिल्म नंबा इसै सकपा मत यारोय हारिबा मियोय सिंह अदो निमित तरेनी की मनुदा लुप्ता पाव फावरकदबनी मरुइबा मिकी जनरल सेक्रेटरी मयेंगबम धनंजय फिल्म फोरम मणिपुर की चेयरमैन अमदी VC ओरिबा खांगेंबम कुलेश्वर अमदी लाइमयुम सूर्यकांता नुमित मंगानी की मनुदा लुप्ता पाव फावरकदबनी हाइरे असु वानरब मतम असिदा स्टेट असिगी अमतंगारबे हेरिटेज अमसुंग कल्चर मांगथोकलबदी लुपना तुमिना खक लैथोओय फमतम येंगलगा अकनबा मिजेंग चंगलगनी हाइना चेरोल असिना कंगलैपा कम्युनिस्ट पार्टी पीपल्स वार ग्रुप MC यूनिफिकेशन की चेरोल असिना मखाताना फोंदोरगे December Madalamdam asigi pause amadi electronic media amadi hayang pali lambi semagi matangda masana masabu nomaibung mera paibigi join secretary ni hariba samurai latpam ongbi Rebita Devi amadi ima koloi laima mera paibi luki join secretary ni haizaba nongthombam ongbi Medha Devi hariba miyoi ani asi nomaibung women's development mera paibi association ga hiram amatada mari leina de haire
Masagi sahi kuntra manga dagi nifu phawi manungda oigadaba phut manga inchi taruk lom wangba nupa gi asiba sang ama ngasi ayu pung 12 minute nifu manga rom tarakpada minu thonggi nompok thangba sarukta leiramle Porompat Police Station na asiba sa du lokhatlaga sak khangdok nanabagi damak Jemninski mokta thamli asiba aksang asi tha sigi tarani thui nungthil pung ama phawi manungda claim tarodragadi haunabi matu ina mathau mangam pangthokragani haire Center for Electronics Industry Selen Distel gi member oriba langthaba left makhalaikai degi Goti mayum asarani amasung ingthokong awang khon wat number 1 degi athopam Bembem Januda Niti Ayog Government of India na sakhanglaba Bharat Seva Society Maharashtra na mathangsana Manipuri classical dancer ama oina amadi Humanities Service in Maitei Religious ta makhoi gi lamsingda matam sangna tawraklaba thabak thorom singbu sakhangladuna Rashtra Seva Puruskar 2019 gi mana pirakle Manas the Soul Citation Memento amasung medal na singba yawi Luhomgi sahi matang yogdriba nupa nupi masa yanarabadi punna laiminabada akaiba leite haina Rajasthan High Court na phongdokre Kotagi masai sahi 19 surabi nupi amaga sahi 18 suraba nupa amaka na file tawrokpa petition amagi hearing sathabada High Court ki Justice Anup Dandana wafum ase phongdokhibani Makhoi ani masa yanaraga matam kharaki mamangdagi punna laiminaraki adubo imu manugi miyoi sinadi makhoi ani gi thawong adu yaningdabaga loinana laptho hananaba thorang lokhatuna lakhi Local Police Station da satuna wakalaba phawba tabiraktabadagi makhoi ani na High Court petition ama file tawduna mateng pangbinanaba haijarakhibani India da nupi amana luhongba yabi sahi mata asi masai sahi 19 surakpadani nupagina Chahi kunma thoidani State ki maike dalep ki ba public prosecutor Vivek Chaudhary na hai madudi nupa masadul hongba yabi sahi matang yadriba maramna live in partnership oina nupi aduga laiminabada ayaba pifam thokte wafam adu reject tawraduna Justice Dandana hai ki citizen khudingma ki right phangan ba haibasi court ki mathawni haina phongdokhi Russian President Vladimir Putin na tongba aircraft na Delhi gi Palam airport ta thungladingai gi mamangda Prime Minister Narendra Modi na mafam aduda mangjaunana ngaiduna laikhibaga loinana protocol gi wangmada Putin bu taram okhi haina report amana phongdorakle Modi ne Russia da chatluba matamda Putin na masagi personal car da tongnaba haiki Chap manaba mongda Modi na su masamaki kada Putin tongnanaba haijaki Putin bu Modi na masamak airport talaktuna taramna okhibagi thawong adu India gi foreign policy ga mari leinana malemgi matik mayai leiraba leibak singdana ba pausel ama pibani haina launari Putin na Russia dagi lakpa matamda masagi limousine car loinarakpa tarabasu Modi gi Toyota na tominaki haire Loisilakpada maroiba pao mahana Kanagumada kihan khangalakpa layagadi manaknakpa police station singda kudakta wakalaknanaba Manipur lengakna khangan kre Miyamdagi namduna sankhai thungkhai sa thabak kihan khanganbana singba mata yaroi haina chief secretary na phongdokre Asarani amadi bembem da Rashtra Seva Puruskar award pirakle Governor na saknaraba miyoi humpu mapanda Manipur State Kala Academy Award khusinakre Indo Myanmar gi ngamkhai sambal kapthatlamne haire School uniform de yong fees nanaba warat nokre IDP sing mayum da hanzilananaba
MP Bimol Akoizamna taksinkhre Usa International support tawduna UB Lapi Sports Festival pangthokre haire napsagi cheng yen badami jeng sangbinanaba Michael Amja thangna taksinkhre IDP mahiroi ama ben thomlambadagi leikidre Putin Bill Gates tagi hena inakul haba wafam phongdorabi Sadananda Sangai Festival le sei salubagi chahi ani ating bathangkhre Amiki Dananjoy Film Forum gi Pulesor Sujakanta Numitare Nigimango Pau Power Kadabani Hana PWG na Pongdora Modi na protocol to guide Russian President Putin o Krema de Lohomi Sahi Sujibat Nupana people na Leminabada Akaibale the High High Court na Pongdora Jeriba Pau Sing Sigaloina na Evening newspaper update Pizaba Madang Asida Lucinjere Makatara pada amo mata-matang welcome tayo na siya. Mata-matam gi wafam da thamjari official sing ngaksau theklakpa educative pi thodang loriba sing public servant ni haiba kauhaning de haba wafam se taminase India gi democracy si yumbi makhong ahum na pui yumbi makhong ahum haibadi legislature educative amasung judiciary haibasini yumbi makhong ahum asi Maitei gida harigadi mangang luwang khuman guru ahum gumbani masine hena maru oi natraga mahak ne hena chawi haiba mata haiba ngamde makhoi gi tokhai ba mathau dang singlei amasung makhoi ahum maksi miyam gi yai phanana bagi damakta leiba asigi constitution amatik mayai pi khibani afaba lengak natraga democracy bu mapangal Kalhan ningba kambuna yumbi makhong ahum asi magi mathau chapsana tawhananaba honaraga lai adum oinamak leibak asida judiciary ga legislature ga gi marakta hek yesinaba natraga nungaina daba thodok thokidaba nate kaisap singha lisingama chamapan humfuga mari privilege haiba ama ngasishu kaunadri Uttar Pradesh Legislature Assembly da MLA amabu karem kathaina bu wafam phongdokpa cherol ama sairakhi adugumba thawong adu breach of privilege ni haraduna kaisap singbo phajinki amasung numit tari ni kaisumsangda thamjinki mahakpu phajinki badugi mayokte Allahabad High Court da habeas corpus ama file tawki Division Bench na mahaki warol tara batungda bail piki maduna maram oraga house na amuk judge ani aduda UP Assembly na yamna sauki
ꯄ꯭ꯔꯤꯚꯤꯂꯦꯖ ꯍꯥꯏꯕꯁꯤ MLA ꯁꯤꯡ ꯈꯛꯇꯗ ꯄꯤꯕ ꯍꯥꯎꯁ ꯈꯛꯇꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯄꯥꯋꯔꯅꯤ ꯄꯥꯋꯔ ꯑꯁꯤꯗ ꯀꯣꯔꯠꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯖꯖ ꯑꯅꯤ ꯑꯗꯨꯒ ꯀꯩꯁꯞꯁꯤꯡꯒꯤ ꯎꯀꯤꯜꯗꯨꯒ ꯐꯥꯅꯅꯕ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯔꯦ ꯀꯥꯏꯅꯊꯪꯗ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈ꯭ꯔꯦ ꯁꯨꯄ꯭रीम कोर्टनसु लेजिस्लेटिव प्रिविलेजसी कॉन्स्टिट्यूशन की मथक्ता लेते हैना वायल पीरे मतमदुदा लेबा असिगी प्रेसिडेंट ना लेजिस्लेचर की मकोक अमसुंग जुडिशियरी की मकोक सिंग पुन्ना कौरगा मखोय अनि की खोंगफम अदु हंदोकना हनखी मसिना ताकलिबदी जुडिशियरी गा एजुकेटिव गा नत्रगा लेजिस्लेचर गा मागी तो खाइनबा मथौ सिंगदा येसिनबा यादे हाइबनी अफाव लानमी की मकोक फाव लेजिस्लेटिव पावरना मंगक लेथखिबगी थौदोक मणिपुर दा थोख्रबनी हाई कोर्ट की जज अमगी मथक्ता मणिपुर लेजिस्लेटिव असेंबली की प्रिविलेज मोशन लौखलकपदगी कॉन्स्टिट्यूशन की ओइबा चरांगनबा अमसु थोखिबा लैख्रबनी तौबददी लेजिस्लेचर सिंगी मपाल नाइद्रबा प्रिविलेज असना मियोइबगी फफम थोकपसिंग अदुदी मत्तनबा होनगदबनी मणिपुर सस्पेंडेड एनिमेशन की मखादा लेरी सस्पेंडेड एनिमेशन थमलबनीना मणिपुर लेंगाक प्रेसिडेंट की लेंगाक मखादा लेख्रबनी अदुबु कॉन्स्टिट्यूशन की काकलोन मतुंग इना प्रेसिडेंट हैबसे कंगनब थबक थौरम खक्तमक महाकना पाइबनी अयाम्ब थबक सिंगदी यूनियन गवर्नमेंट ना पुई अदुगा यूनियन गवर्नमेंट की ऑर्डर सिंग अदु गवर्नर की मिंगदा थोई समना हाइरबदा मणिपुर की लेंगा असी सेंटर द पालिबा मोदी की लेंगाकनी लेंगा असी गवर्नर न चीफ मिनिस्टर की महूत सिलगा थबक तौहल्ली प्रेसिडेंट रूल की मतमदा स्टेट अदु निथिना लेंगाक पनुगाइननबा गवर्नर की एडवाइजर अनि अहुम हापदुदी हंदकी असिददी तौद्रे मरम अदुना मणिपुर द लेंगाक पारिबसी गवर्नर चीफ सेक्रेटरी सिक्योरिटी एडवाइजर अमसुंग DGP नि प्रेसिडेंट रूल असी थमख्रबा मतुंगदा नापीगनी अपन बथोखिबसिगिदमक गवर्नर चीफ सेक्रेटरी सिक्योरिटी एडवाइजर अमसुंग DGP प्रेसिडेंट रूल असी थमख्रबा मतुंगदा एजुकेटिव की पावर पाइबा IAS IPS MCS नसिंबसिंग असी खंगसाउ सौरखी हाइबयाई मतम अमददी मखोय अयाम्बा मिनिस्टर सिंगी एडवाइस दा थबक तौरमी हौजिकती एडवाइस तौरिबा मिनिस्टर सु लेट्रे MLA सु लेजिस्लेटिव पावर अयाम्बा सस्पेंड तौख्रबनिना लेंगापुई थौदांग लौरिबा ऑफिसर सिंगदी मंगक साथिना हाइगतबा यावरे मसिमा खुराई असेंबली कॉन्स्टिट्यूएंसी की MLA एल सुसिंद्रोना यामना नुंगाइतना MLA सिंगना टेलीफोन तौबदा ऑफिसर सिंगना पाइबिद्रे पॉपुलर गवर्नमेंट लाक्लबा मतमदा नखोय खंगनी हाइना खुतुम सिंगबा लेख्रबनी महाक तसुनतना हौजिकी मतम असिदी एजुकेटिव की थौदांग लौरिबा ऑफिसर सिंगी मनुंगदा खरना मखोयगी थौपांग बोइना लैरिबा ऑफिसर सिंग फावबा नैखाइबिरे लक्नबिरे मिनिस्टर लैरिङैदा तौखिबा थबक सिंगी अहोबा थिगतुना ऑफिसर कया अवाबा नंहल्ले लाल नंगलबा स्टेट असिदा ऑफिसर सिंगना कया यामना चुमना सेंगना कयाम यामना थबक तौबा ngamgadage haibadu phawba kauthok pikhre sel thokpa yaba scheme singi in charge makhoina paisille aduga makhoina chumna thabak tawbra haibadu di oide
PR manung asida educative ki thakta leiba official kya sel paikhatnarakle masida sunatana miyamgi wakatsing tananaba mana pandre makoina tawning ba tawre tawning ba tawbagi marumda aranba mayam amasu tawrabra haibigi singnaba yaba kudam kaya marum leire mata asida panjaningba wafam di president rule haibasi constitution na piba power ki makhada miyamgi thabak tawbani miyam bunungai han bai basi educative ki thakta leiba officer singi tangai phadaba thodangni maduna tana choba nga na masa sing pharaga sabagum apik pathabak tawjari ba employee sing amasung miyambo naikhai basidi tokpa phai madu popular government ama laklaba matamda phangada baserak adusu ningsingu haiba wafam asi thamjari pumnamakpu pusparani laisumna amukahna khurumjari
amuka na mityang tabiriba pumnamakpo nirmala thangjamna taram nokjari makatarakpada lantok sagadoriba live phone in program tharomasi sinna jadagadoriba number asi 7005707808 aduga mamangda lantok pikre miss posparani livestream dagi numidang wairam phongba pause singdagi lauthok jaba maru oiba pau mayam pana makatarakpa caller lokhajagi hello Ming Leifam, good evening. Ming Leifam, hi be. Good evening, Miss Nirmala Mamau. I Marangkuno, the Giyong Kaiba Helen. Ninetaram Nokcheri, Karimatel Sabirage. As Mamma City Chak Chadri. Chak Chadri. I send it in Kandhong. Karisa can be a doino. Ratna Guru Mayumna Sapa, Sam Chan Timba, Jamla Sarangba. Gopina Sarang, they say. Tiklaba hinse agado nazage mama kana tamina gado ne mama wi sai se wahong le diwa tabiri ba ibung ipa isilina maruma pang maya wa punna tamina rage mama se yauna punna tamina rati sai kudol dam zage mama se thagachari sai kudol dam zage mayam punna tamina se
से खांग वारे खल्लरोय हाय बसुंगमदा काउरगी हाय बसुंगमदा कबली मागी वाखलदा मैसाक से खांग वारे खल्लरोय हाय बसुंगमदा काउरगी हाय बसुंगमदा कबली मागी वाखलदा निंसिंगलाकपदा थमोयसे उबा ngamdare siklaba ahingse pothaba ngamdare inglaba thabal nangi nangalse maisa phaurakle karigi thorakle ahingsida yingning bara aigi ningba kai base aigi ningba kai base Tagajari myam pumnamak thauramashida saruk yabiriba tongan platform singda mideng tabiriba pumnamak thagatba phongdokjari thamjariba thauram live phone in program thauramasi makhacha jarakpada caller amamuk lakhachage hello Hello, Miss. taram nokjari ming laifam haibiu Ay Chandrakhongdagi Yensabung Kantani, Miss. sarkanta taram nokjari chaising unabirabro Miss Sajare Irole Amana Kangongore, Miss. oh irolaga kangongo sum mathela ma hawbani nga tawbagay tiyawdro Nga tao Miss Nasigi Yagre Kangogre Dum Lojare. hayeng amu yawtho loire adu kari sai khanbi ga doino Change, Miss Kingdom Dasi Sane Adubu Tang Aying by Sayam Tang Tajake, Isay Adudi, Film Adudi, Sanak Tabula Film Lagi, Hudum Corona, Kuslani Sakpa, Isay Porianga, Katikpa Hingi, Yinga Batha Banda, Garigi Nang, I but it's the Tajake, kana tamina ga doino sir Sabi yung Miss, ngasi kara amay nung haptage, happy nagpok si may wahong tawar managtagi, Rajen, Budhi, Kuji Chandrakhongdagi, Kalakadung, Mamad Gutombi, ay Marub Dhananjoy, ay nagtagi Mamad Kumba, ay nagtagi, Janamgi ay isilipa, Ibungo, Hai Singa Wahong, Utabi Riba, Mishoga Pulo Adum Taminagare, Miss. Tagajari isai kudol tamjage welcome biskup talai strong we make the sorry sinjamna sairang bai saini achik ba ahingi chiklava thabalna kudol tamjage mayam puna taminasi Achikpa ahingi chigla bathavalda Achikpa ahingi chigla bathavalda Nushiba nanna karigi warauriba Achikpa ahingi chigla bathavalda Nushiba nanna karigi warauriba Oina jaba nangi na taududa hena nushire
ꯉꯥꯎꯖꯕ ꯅꯣꯡꯏꯅ ꯅꯥꯊꯩꯈ꯭ꯔꯕꯗꯤ ꯊꯥꯕꯜ ꯃꯉꯥꯜꯗꯣ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯜꯅ ꯁꯦꯝꯕꯤꯔꯦ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯜꯅ ꯁꯦꯝꯕꯤꯔꯦ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯍꯥꯡꯂꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯏꯅꯥꯛꯇ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯅꯪ ꯈꯛꯀꯤꯅꯤ ꯍꯦ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯅꯪ ꯈꯛꯀꯤꯅꯤ ꯍꯦ ꯅꯨꯡꯁꯤꯕ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯄꯨꯈꯠꯈꯦꯃꯥꯟꯕꯤꯗꯒꯤ ꯏꯃꯥ ꯏꯅꯥꯎꯕꯤꯅꯦ ꯏꯃꯥ ꯎꯅꯗꯕ ꯏꯅꯥꯎꯕꯤ ꯀꯨꯏꯔꯦ ꯏꯆꯥ ꯀꯩ ꯅꯤꯃꯂꯥ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯈꯥꯃꯦꯟ ꯁꯤꯟꯕꯅꯦ ꯑꯂꯨꯅꯦ ꯉꯥ ꯌꯥꯏꯊꯥ ꯊꯣꯡꯉ ꯆꯥꯔꯦ ꯑꯁ ꯋꯥ ꯋꯥ ꯇꯤꯟ ꯌꯣꯠꯂꯤꯍꯦ ꯑꯗꯣ ꯀꯩ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯅꯣꯡꯉꯥꯜꯂꯕꯁꯨ ꯊꯥꯕꯜ ꯂꯩꯅꯝꯒꯤ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏ ꯍꯥꯏꯕꯤꯌꯨ ꯇꯧꯕꯗꯣ ꯑꯝꯇ ꯇꯥꯖꯒꯦ ꯁꯣꯅꯥꯂꯤ ꯃꯨꯈꯔꯖꯤꯅ ꯁꯛꯄꯗꯣꯀꯣ ꯍꯣꯏ ꯍꯤ ꯊꯥ ꯊꯋꯥꯟ ꯃꯤꯆꯥ ꯏꯆꯥꯏ ꯃꯈꯣꯟꯁꯦ ꯍꯥꯏꯕꯤꯌꯨ ꯇꯥꯗ ꯀꯨꯏꯔꯦꯅꯦ ꯅꯈꯣꯏ ꯍꯥꯏꯕꯤꯌꯨ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯈꯟꯕꯤꯔꯛꯏ ꯃꯥ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯏꯁꯩ ꯑꯃꯀꯣ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯅꯨꯡꯁꯤꯌꯦ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯕꯤꯌꯨ ꯑꯁ ꯂꯥꯏꯐ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯄꯨꯂꯞ ꯏꯆꯥꯒ ꯇꯥꯔꯁꯦ ꯊꯥꯒꯠꯆꯔꯤ ꯃꯥ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯍꯣꯔꯦꯟ ꯏꯁꯩ ꯑꯝꯇ ꯁꯛꯑꯝꯃꯨꯗꯅ ꯏꯆꯥ ꯁꯛꯀꯗꯣꯏꯅꯤ 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 ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯃꯥꯀꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯃꯌꯦꯛꯇ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅ ꯁꯩꯔꯥꯡꯕ ꯏꯁꯩ Hãy subscribe
ಆಶಾವಾರದಿ ಹೂವಿದರೆ ತಾಪಿಯು ಲಂಬಿ ಅಮರಂದಿ ಹಾಯ್ಬಿಯು ನಖೋಯ್ ಹಾಯ್ಬಿಯು ಹೇಠಾ ಥವಾನ್ ಮಿಜಾ ಹಾಯ್ಬಿಯು ನಖೋಯ್ ಹಾಯ್ಬಿಯು Aşık numşi numşina miray biragle aşım aşık numşi numşina miray biragle aşım nakla nakla na thapla ba babagi panthung yorakle tapiyu lambi amarangdi haibiyu nakhoy haibiyu he tha thawan micha करेगी काय हलीवा आईगी पुंशीगी शो थवायोइवा महागना थमायशे काय हनबीरे हाय बियो नखोय हाय बियो थागचरी म्यांग पुमनमक मखा तारकपसिदि इसै मतन खुदल तमजगे इसै से अजा सगोल सिम तिजेंद्रना सकपै इसै अमनि खुदल तमजगे हाय बियो
bangai ha miko kharadang saklagi sai nau shum moina nangi thamoi na penanaba nangi thamoi na penanaba nauri bilai rangi lainana inglaba nungshina yairakpada ningthama hingshida nangbu karamna lilibagene janarabi nangbu karamna lilibage janarabi 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 Nahak yaudraba punsidi sur yaudraba mayigi nangnay saini aigi thawaigi sakini loi tharsu ahingshina nahak yaudraba punsidi sur yaudraba mayigi nangnay saini aigi thawaigi sakini loi tharsu ahingshina nangi thamoina penanaba nangi thamoina penanaba nauri bilai rangi lainana inglaba nungshina yairakpada ningthama hingsida nangbu karamna lilibagene janarabi nangbu karamna lilibage janarabi 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 Thagachari jai oza sagol semti jendragi sema kadol damjagre ngasigi live ta laibiriba pomnamak thagatpa phongdokchari makha tarakpa kolar lokachage hello hello taram nokchari minglai fam haibiyo isang honog dagi sangita program ni madam kari mathel chabiragi hangam am thongi bora am hore hangam ama thonge bora ama haure adudi lokhat pa ya yaram do mandre ko yade lapudaro bora as saba yade pukhamam dai hena tumba yade makeup thokti haibaduni ko madam gi se tumba pite mana chapa pite kangna na ama laibane ado madam kari se no khanbi do shibo lauhi katili pingang imbi tada itay ma adugi say doing tadagi taday kaino itay ma yam fazabay sem khanbiri ado kana kana taminaga doino meaning but isang punaw ang lakay dagi ma kunjesori ne hotingi ni lasini ne ma maragu ne dagi magi loina bi kiyangau bi ana adu koi pulang wan taragalo sajaragini mama raghusi sina ne atum haiba isay khalakpada ay ta hapiro na atum haiba mama raguse ming tabadane yamna sathiram do malibo midam sathidi yam phai ming nara mingnan yam phagata ni da hoine ona taina ba dum oirame ba simiji masi yam phauram do mali ga haraga ko masi tinara kanda scam dorom da badu
ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯌꯥꯝ ꯐꯩꯌꯦ ꯃꯥꯝ ꯔꯘꯨꯗꯤ ꯑꯗ ꯏꯁꯩ ꯈꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯝꯇ ꯍꯥꯞꯄꯣꯅ ꯑꯗꯨꯝ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯗꯤꯗꯤꯀꯦꯠ ꯇꯧꯁꯜꯂꯒꯦ ꯃꯤꯁ ꯂꯧꯔꯤ ꯆꯠꯄꯤꯁꯤꯀꯣ ꯂꯧꯖꯕꯤꯁꯤꯗ ꯊꯥꯒꯠꯆꯔꯤ ꯔꯘꯨꯗ ꯍꯥꯏꯕꯗ ꯃꯤꯡ ꯇꯥꯕꯗ ꯑꯉꯥꯡꯅꯤꯅ ꯀꯤꯅꯔꯤꯅꯦꯕ ꯑꯗꯣ ꯃꯥꯃ ꯔꯘꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯐꯩꯌꯦ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯛ ꯌꯨ ꯇꯥꯃꯤꯟꯅꯔꯁꯤ ꯃꯤꯁ ꯋꯦꯜꯀꯝ Lowry sat pi pingang in bi Lowry sat pi pingang in bi ta dai kai nu dai ma ko ta dai kai nu dai ma Lowry sat pi ko pingang in bi Lowry sat pi pingang in bi ta dai kai nu dai ma ta dai kai nu dai ma o wangang hai te sau bi nu khau galon khang di wangang hai tia sau binu thâu galon khang de ngak piu nanau lai bak thi bane nanau lai bak thi bane a lowri sat pi o pingang in bi lowri sat pi pingang in bi ta dai kai no dai ma ta dai kai no dai ma Punchi basanta ayukta Punchi basanta ayukta Nongma ukinu jadi Korong masek ngangrana Nongma ukinu jadi Nanau tamui caida Nanau tamui caida Okan hai kanagi hiden dabu Tau karak balai manbu oi di kabaha Lowry sat pi pingang in bi Lowry sat pi pingang in bi ta dai kai no dai ma ta dai kai no dai ma Nungsi makadi yaw ngamda Nungsi makadi yaw ngamda Idom tabal may chakna Punsi tangoy ondaw ba Oningot na sumlang ini Kang bidare itay ma Kang bidare ne itay ma Omodon ka na gilay bagdabu Melay mabusa lagaba Kalagida O kalagida Lowry sat pi o pingang in bi Lowry sat pi pingang in bi Lowry sat pi Kay no itay ma
kaino iteima o wangang haite saubinu thogalon khangde ngakpiyu wangang haite saubinu thogalon khangde ngakpiyu nanau lai bag thibani nanau lai bag thibani nanau lai bag thibani nanau lai bag thibani Thagachari mayam pumnamak chayam nungai ba mesay matamina kre mayam pumnamak makhat tarakpa caller ama bulaw ko chige hello Hello, Miss. I Sundar Kondagi Nang Kakang Dokomani Miss Yam Kuire Tha Mai Sore Miss Soja Pau Honagi Dawa Nasidi Isam the Kandagana Miss Sogi upon that of Japanese Miss kari say kan bi gadano kaka Miss Enoge Kaidem Ivotombagi Mayata Sumatina Sakpa Ritugi Chainara Basandagi Ninaira Haiba Ibotamba Ibum Sana Sedania, the Isaido Taja Miss do kana kana tamina gadoino Taming the America Sapsaga. Nandagi Iremandagi Ambung Nitai Aduga Napoleon, the Imazamini, Aduga, I now Padan enjoy I not take it. Mangipa and Silam Kanta, the Wahong Rezo, Mayam, Unamakan, Miss Soja, say the one of Zula, Penia, Merpna, and the Katap for money. Come in as you miss. Thagachari kaka kari mathel chabira ge kaka Miss Omasagi, Matang Bora, Hawi, Hangama, Tonga, I do Boradia, the idea Hangamo in Tauren, Miss Adu Hotel, Adu Honore, I. Ingondan I know Thai have hanging to Joe Lieutenant Lady Miss Odi Hangamo in Saja Miss. Ado hangam charaga kaka kayam yaudi habdo mingon da haido unuko Tabadi mo amata taramo Messi bani katni tado mani kanam taramo ado matung dadi haidok pirunuko oh Miss Thagachari isai khudol tamjar age mayam panna taminasi Thagachari Miss
सिले मनसु ऋतु की सिरोला बसंत की निहायरा बसंत की निहायरा थागतचरी म्याम पुमनमक थौरम असida saruk yabiriba aduga makha tarakpa caller lokhatchagi ngasi siming di pathokchadre ko waro biroi hello Hello. taram nokchari Kado ai singamedagi indu ai namne. nene taram nokchari kay mathel chabirage Asingasi di hawai thaga khaminje kangsoi jai. adu kari sai khan bi doino Isai je kano Arvin ga Pusparani ga nasakpanya title song da nakna satpi do khani. adu nakna satpi kana kana tamina ka doino As live chat ta lady ba adigi Facebook ta lady ba wahong radio digi Diamond TV ta riwe Singapore na tamina jara ge miss ni maraga. थागतचरी sai ko dol tamjage Thank you miss. मैम पुनः तामिनसी Chom su oi khiroi thamjage thamoi deleng dana leisa tam lo nung shi lei ho ikhut na hek tu na mangal loi na pagina chom su oi khiroi thamjage thamoi deleng dana leisa tam lo nung shi साथ भी leirang leinada tum jage thakjaroi nei leirang lei ka dai ngau jage nangi leinam da naknang sath bi leirang no ngau jage nangi leinam da naknang sath bi leirang Nanaktada naglaga pinjaba Nangbu uraga na nungaiba Layhan biyu na naktaling dana Uhan biyu nang semitsida Nanak
pinjaba nangu uragana nungaiba leihan biu na talingdana uhan biu nang se mit sira leirangi lahi thakke khanna leirangi laikada tungjarui sambal oina khajage leirangi leina bu choidana solagi mogi thamoida thamoi yuba wahaina minolgi thamoi bo honganna leirangi leinam yeningle na paiba khumu lekaila na pairo ro na paiba khumu lekaila na pairo ro thawai ni khana thamjage piklava thamoigi kachinda thawai ni khana thamjage piklava thamoigi kachinda khangbiu ni shenglava thamoise minamba nate nungshibani nangi thamoi onava wahai leite ifunda utliva aigi itause nangu shengna nungshibani thamoi sambal na to na chosin thari aige thamoi ge lei maida nangi nam se len se mai lona isen khare hajad farpanum siva nutsin dunaina tham jage thamoida aujagi nangi leinamda nakna satpi leirango aujagi nangi leinamda nakna satpi leirango अरोइबे इसै म्याम पुना तामिनखरे लोसिलकफसिदा इसै मदंग खुदोल तमजगे तमगी बुंगसिंगदा डेडिकेट तौजगे
Thank you मैम इसे अरोइबे इसे मैम पुनः खुदोल तमजरे पालमई चेंगरे थागतचरी पुमनमकपु मखा तारकपदा इंस्पेक्टर तयागी हंजन बतांककदा चनिपानगा हुंबुद्रागा हुंबुदोय सुब तांकक तामिनसी ngasi tharam asu mupung phan biriba tongan tongan ba platform singda mideng ta biriba madi ta biriba pumnamak pu niramna thangjamna amuka na kharamjari Siri Siri Gaurachandrai Namha Purvashramda Aikhoi Khwaigi Irakta Tinbiramba Sri Takhelamam Arun Singana Magi Nungsijaraba Imung Manung Khwai Pumnamak pu thadoklamlaga Haukiba tang ama tha 12 English singani kunga manga Poinugi 12 nipanba Leipak Pokpa numita Sri Gurugi Kripadagi base olaga Sri Ratana Das Annata Manjuri haiba nam phangjaraduna Brindaban Prapti oikre Chaliba tha sigi tang taru tha 12 English singani kunga manga Poinugi 13 nipanba thangja numita asti sanjay lakhacharaga Lakliba tang 13 tha 12 English singani kunga manga Poinugi kunga manga nipanba Nomaijing numit asida Saradadin thokle Numit asida laikhidrabagi atma santigidamak ngamjaba hai lai kharadang Harinam Sankirtan galoinana Sri Sri Gaurachandra Mahaprabhugi charanda kachagadauri Upalakya asida Brahman Vaishnav Ahallaman Ima Ibel Marup mapang ichejel khwai khibikna matam sana lengbirakduna Harinam